Akashvani Imphal Thokchom Paugi Sakta Sakta Masida Raizagi Mantri Mandolgi Mifam Manipurda Monkey Pox ki case laiti haiba Haksel Bipaki Wafam Haipo Zadonang Lakidabagi Marbudrahum dui Subukumon Manipurda Tamna Santi Hansilakpa Haure Haiba Sarkargi Warol Zati gi Sana Khonabagi Numit Amasung Paugi Saktamda Ekoiki Kaksing Paumi Nongmai Them Babe Sorna Kaksing Zilagi Matangda Piba Paudam Raizagi Mantri Mandolgi Mifamna Manipur Lok Ayukta Ek Lising ni Tara Mari Samdongnaba Ordinance sama puthokre Mukhyamantri gi Bangaloda Irai numita pangthokiba Mantri Mandolgi Mifamgi Matangda Paudamladuna Sarkargi Wangangloi Dr. Sapam Ranjanna Paumisingda hai Manipur Lok Ayukta Ek Lising ni Tara Marigi Matung ina Manipur Lok Ayukta gi Chairman amadi member sing Raijapalna Selection Committee amagi kuthangda khalli Mantri Mandolgi Mifamna Lok Ayukta gi Chairman amadi member sing gi thabak tobagi matam sahi humbudra dagi humbudra ni thoida sangdoknabagi ordinance adu puthoktuna khanakhibani Dr. Ranjanna hai Manipur Lok Ayukta 2014 na chairman amasung mahak member khudingmak selection committee amana tawraga governor na appoint tawuni chahi manga moina khanbadugi chahi manga natraga 70 years karamana hange habuda sigi ordinance na koi administrative convenience ki damakta session hoje assembly sessions hoje leitabani na ordinance na 70 years to 72 years the increase tobagi nasi cabinet sina ordinance sama putoktuna Manipur Lok Ayukta Act 2024 asi amend tobada ordinance ya Manipur da hojik phawada monkey pox ki case amata thengnadri Akashvani Imphal gi e pau kangbuga thangjonumita akhanana unabada Raizagi Haksel Bipaki State Surveillance Officer IDSP Dr. Ais Gopal Sarbana hai Social media da miyamna monkey pox ni singnaba case Jiribamda thengnari hairibadugi sabsaba praman leitri Monkey pox Manipur da yorokpa yabagi sang yamna namely miyamna mipaibidanaba appeal tawraduna Dr. Gopal na hai Tang kuntra midang wainang pung mga taba matamda Jiribamgi CMO gi maikaidagi Jiribam District Hospital da akogi unsa da puri gumba manba thoks leire haiduna khoda paw pirakpaga loinana photo khara pibire misigi paw chi hek phangbadagi CMO duna chu hojiki matamda mpox haiba ama leibanina mangonda chu jingnajaba leidana khoida pirakpanina aikoina Jiribamgi district leiba team duga kusamnaraga aikoina atuba matamda magi case du karino haiba track toba hongjai maduda aikoina phangjabasi case ahum phangjai angang singdubu home isolation da numit kuma tuini lehenabagi advice tawraga moi home isolation da thamgre aduga loina na moi dagi sample si lauraga aikogi Guwahati Medical College da sample thana ba koi hojje kan honna jare aduna Sigumba si laibasida akoina public ta haining bana hojik mpox hairibasi akoi India gi oina case amatta laitri ngasi phawbuda aikoi hojik Manipur da mpox yori e haidana aikoina panic oiningai maramsi karimta leite Freedom fighter Haipo Zadonang Laikidabagi Marbudra Humdoi Subukumon Manipur da Sagol Senumita Paksana Pangtokna ki Haipo Zadonang Dead Anniversary Committee ne sinduna Thoromasi Imphal gi Haipo Zadonang Memorial Park da pangthokhi Tamenglong District Headquarters da Rongmai amasung Zeliang Rong CSO sing ne sinduna pangthokhi ba thoromamada Water Resources Mantri Awangbo Niumaina Haipo Zadonang gi mitamama maikhum hangdokhi Thoromadu da wangang bada Sri Awangbo Niumaina hai Ehagna ngasigi statue dedicate to Bornamidasida Wafam Ahum Miyamuni Singh Hanninge This statue stands for unity, this statue stands for dignity, and this statue stands for freedom. Mahaki telaba life sida. Yamna mapung phakraba matured oiba, larik laisu yam wangna khangba, adugumba mangonda. Nahama orabusu, loina leire haraga, mahagna, ahanba oina. Matamaduda Khun ama sum lan soktuna lebasi. Tok kadawbani ahoy punsile haraga mapan gi force adubo hoy themena kadawbani habisi khun mayambo punsin hanbagi mission chauna mahana pangtholame khunama ma chalaga sumaina organize tore haraga even ahoy jalangrong
area digi hendo ehraga angami ge area da mau maram ge area da chakisang ge area da phawba chatno mobilize towi haibse koi pabu phangi mahak naha oizarabasu he was then about 20 years only manas magi mission chatpise magi vision se kyamuk lapna mazna ubu phangbra habse sida koi ubu phangi matam madu da koi naga sing akhoi khubumbu british sing ladi mi oina ude zadonang na hai ai karigidmak da british ki binai oigdawno ai gi lam ase ai gi ni aina tawning bo toba yaba lamne british ti atoppadagi lakpa magi rights karish leitaba duguma mina engona order tobiya pra haisi ma lip ngame zadonang gi meming social anthropology ki subject ma do chai paw as a religious reformer and a social reformer freedom fighter haibagi record kapina he was a reformer at the same time ngasi akoi ge leader bo ningsing bo waina akoi su ngasi leiriba generation su matung da su as long as the world exists as long as we live akoi ge part lawre haraga akoi ge lamdam akoi ge jati kannaba akoi masa gi angama pitokpa tangai phate शिक्षा मंत्री थौनाउजम बसंत कुमार हाइरी मणिपुर दा हौजिक तपना तपना शांति हंजलकबा हौरे मुख्यमंत्री नोंगथोमन बिरेन गे लमजिंग मखादा लेंगाक असिना महौसागी फिबम दा हंजलकनबा लेपा लेतना होनरी नंबोल म्युनिसिपल काउंसिल गे मनुंग चनबा खाथोंग मखा लेकाइदा नौना साबा केथेल अमा थांगजा नुमिता मियाम दा खुसिनबगी थोरमदा मंत्री ना हाई हौजिक लेरिबा लेंगाक असिना पोपी थाबा थिंगबा मसुंग आइन काइना मिटोप संगसिलकपा थिंगनबा होनरुबदगी मियाम मरकता भाप तानदबा लेबदगी इरांग असि थोखिबनी सरकारना महौसागी फिबम दा हंजिलकनबा अकनबा थबक पाइखटली श्री बसंत कुमार हाई पीस शांति लापा हो रहा है जन होने की तुम के साथ ना यार नहीं नदी में कोई मीटिंग तो हुई अदुगा आयुक्त कैबिनेट मीटिंग तो हुई लेतन होने री ऑनरेबल चीफ मिनिस्टर लेतन होने जरी लाइफ में हमें थम जगह करेगिनो आई कोई नो कॉफी कल्टीवेशन थिंगुगा कोई सरकार सिला आई सम याउना मपान की इलीगल होगा बिटो जन को तो थिंगबा आई मोरे सभी अरुण याउना कोई जंगल दचना illegal migrant ni ni ko pi ko upara akoi project satana cabinet mantri ho project satana usanya pura ye mo ni mo ishimani ho kudakta ho agar ko name ho amale re se bikhange adu thigadu ba copy drug lagoba thingro ko na ba sumo me apsino maram mo ga lana khana gi bai ta re adu na si athu bada solve to gani लेबा की अतई मफम सिंह पांथोकना बुगुम मणिपुर दसु जाति की साना खोनबगी नुमित सगोल से नुमित पांथोखी मपुंग ऐब थौरम राज्य की यूथ अफेयर्स एंड स्पोर्ट्स न सिंधुना इम्फाल की ही याई एडवेंचर क्लब द पांथोखी थौरमदु वा ngangbada मुख्यमंत्री नोंगथोमन बिरेन हाई मणिपुर दा हौजिक लेरिबा तांकक असिदगी लांथोकना होनबा तंगाई फदे इंग कुमजा लिसिंग अनि तरा तरेतगी इंग कुमजा लिसिंग अनि कुलुमदोई की मे अहुमगी ममांगदा लेरंबा मणिपुर की सौखत थौरांग अमदी नुंगसी जानबगी मौंग अदु काहेंदन हेन फगनब होनगदबनी मुख्यमंत्री ने हाई हाने लेरंबा मणिपुर की स्पीड लास्ट 2017 दगिना 2023 की मे की तारीख अहुमगी ममांगदा लेरंबा दुगी मणिपुर की डेवलपमेंट की अदुगा हार्मोनियसली लेबगी अदुगी स्पीड अदुगी रिदम जो कोई कायबे यारोय मदु फगनब कोई याम कन थबक दोबताई अदुना ऑनरेबल मिनिस्टर मयाम दसु हारबनी ऑफिस फजना कार काना ये की डिपार्टमेंट ना पाई रिबा तौरिबा मयाम पाइखट कदब थौ मयाम सीरीज ऑफ डिपार्टमेंट सिंग अखोय रिव्यू तौरी ngasi su power gi tawi and manipur gi dadi mafam taruk kumba wind energy si puthokpa yani hai dpr sem na khotna tawbo yare adagi akhoi yam maroina lomi singi minor irrigation na koina hana khutnaga leinung dagi sing singkhalaga low unhaliba mafam khumudra ga nipan identify tawre du manira daga kana solar pump pandore solar pump pala kanda madu tawbo yabagi pot leire solar power si roofing yum mathak sida kuppaga maduna tawbo posi masi yang kana bajane application si irang laptaba adu madu ki kana basi kang kang dom nong tawba aduna koi sai app ama sem jena akoi khanare app tu ga loina na koi advertise ro kanda roofing se tawbio roofing ya koi ki solar power na roofing da hapa matam da ba yum du daida suppose megawatt ahum puthoi ahum senare khalasi
ꯍꯧꯖꯤꯛꯀꯤ ꯁꯣꯂꯔ ꯄꯥꯋꯔꯁꯤꯅ ꯄꯨꯊꯣꯛꯏꯕ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯒ꯭ꯔꯤꯗꯇ ꯌꯥꯎꯔ ꯆꯠꯈ꯭ꯔꯒ ꯍꯌꯦꯡ ꯅꯪꯒꯤ ꯇꯦꯛꯁ ꯊꯤꯕ ꯀꯥꯟꯗ ꯃꯗꯨ ꯄꯩꯁꯥꯗꯣ ꯍꯟꯊꯗꯣꯏꯅꯦꯕ ꯍꯥꯏꯕ꯭ꯔꯤꯠ ꯕꯦꯇ꯭ꯔꯤꯅ ꯑꯃ ꯍꯧꯖꯤꯛ ꯄꯥꯟꯕ ꯍꯧꯔꯦ ꯃꯩ ꯂꯥꯛꯏꯉꯩꯗ ꯃꯥꯁꯦ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯕ ꯃꯩ ꯂꯥꯛꯇ꯭ꯔꯀꯥꯟꯗ ꯃꯇꯣꯝꯗ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯊꯥꯟꯖꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯄꯥꯏꯈꯠꯂꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ आकाशवाणी इम्फाल की पाव की सक्तमदा अखोई कक्सिंग पाउमी नोंमाइथेम बाबेश्वरना कक्सिंग जिला की मतंगदा पीबा पाउदा August 23 Culture Center Kaksing amasung Sumthang Cultural Foundation Kaksing na sinduna Talk Over Tea gi Thauram ama Kaksing Turel Wangma DSA Road ta leiba Kaksing Municipal Council auditorium da pangthoki Thauram maduda Dr. KS Imukantan ibal lairik Chasing the Rainbow gi maramda khanna nainaba amadi aiba masamaka wari watai sanawi thauram su pangthoki numit asimakta da International Women Footballer Elangbam Panthoi Sanu upagi thauram ama Panthoi na angang oringai da mahei tamlamba Practicing Junior High School Kaksing gi Sing amadi school asigi mahiroi singna sinduna upagi thoram ama pangthoki maha upagi thoram duda elangbam panthoi sanuna mahaki samlappa football gi journey gi matangda asumna hai aije 2007 dagi sanaba hore Women's Football Academy haibajidagi aije horokpane aduga Manipur gi under 12 ke aije sanaba national gi oina fange Odisha da tagi aduga 2008 ki January jida mo aije national du dagi kaukhalaba player khangkalaba mayam do mo India ge under 12 ki amo kaukhale India fange aije han boina 23 ki December dagi aije transfer di tawgare ba ko aije Australia gi Adelaide ki Metro United sida aije December da tawgi tar jo December da aije chatkide maram de India gi sanaba do leibanina India gi sanaba duna join wana kitang maru oi gi ba haitare aduna maru oi ba do ani maru oi adu bai India gi hana di tawdoba yadamnina India gi do hana sanaraga ha ani ahumuk sondaraga aije amu Australia da aije chatpane aduga hojupaki award phangakibajina Indian Women's League ke best goalkeeper anirak phangre 17-18 All India gi oina aina phangi aduga senior national gi best goalkeeper aina tagi 2018-19 da aduga 8-9 sajda national school gi oina satki aduda gawada tagi adumaina khoigi goalkeeper haibse top pe haibda aina dagi khangba ngamaga ai performance hena ju uningba dagi de hena ju aingonda thauna oigi baje sidagi ju aingonda haugi bane Library and Information Center Kaksing na Nongajing numit khuding gi pangthopa special Sunday gi sangwa sumna ahum suba edition da International Footballer Elangbam Panthoi Sanuga Mairoi Singa loina na wari watai sanabi program ama ngasi center asi auditorium da pangthokre Mairoi chani rom tinkhiba thorom maduda Elangbam Panthoi Sanuna school tamlingai degi hauduna football masanabu career amar oina haurakhiba aduga state national amadi international player ama oirakkhibagi sanglaba journey gi wari su tahanki district administration Kaksingna jila asigi ising isauna sohollaba mafamsingda paikhalliba thabak thauramsingi matangda DC Kaksing Rohit Anandna sumna hai With respect to the recent floods which have occurred in Kaksing district, the district administration with the support of local leaders is doing everything in our capacity to ensure timely intervention and assistance reaches everyone who is in need. The district administration as on date has provided ration, rice and other medical needs to whoever is in need as on date. With reference to the rehabilitation process in Kaksing district, 165 houses have been sanctioned till date in Serau and Sugnu area, and more than 100 houses will be sanctioned in the coming weeks. An appeal from the district administration is made that whoever whose houses is not burnt and still staying in the relief camp may please start going back to their houses. The district administration will provide whatever security assistance and any other logistics assistance is required to help you move back. And whatever assistance is required, the individuals or the residents can come up to the district administration and necessary assistance will be provided at the earliest. Agaspan Imphal gi paw gi saktam gi dama Kaksing dagi Nongaithem Babesor Matang asida Akashbani Imphal gi ipaw kangbuna puthokpa sayol gi paw gi saktam loizare khomjin ba musung puthokpa Thokchom Jogendrajit lijakhiba Maibam Dwijamani